Akaswani Imphal Ningthoukhongjam Suni na pau pazari ahanbada maru oiba pau. Maharaj Gambir Singh laikidabagi chama marfu mapan suba ningsing thauram ngasi nang thambalda laiba Maharaj asigi Memorial Complex ta pangthoklagani. Manipur Pradesh Congress Committee ki President K. Meghachandrana hairi Griha Mantri Amit Shahana handakta Manipurda laklamba aduda Manipur gi puwari gi matangda aran wafam kaya phongdoklamba adu laibak thibani amasong Taratare Suba Pravasi Bharatiya Divas Pradhan Mantri Narendra Modi na ngasi Indore da hawdambi matungina hawdoklagani. Maharaj Gambir Singh laikidabagi chama marphuma panchuba ningsing thauram ngasi lang thabalda laiba Maharaj asigi Memorial Complex ta pangthoklagani. Rajya gi Art and Culture Department gi State Archaeology na sinduna pangthokadaba thauram asida Mukhya Mantri Nongthombam Biren Singh amasung Manipur gi ningthau amadi Rajya Sabha gi MP Maharaj Leisemba Sanajawba saruk yagani. Manipur Pradesh Congress Committee gi President K. Meghachandrana hairi Griha Mantri Amit Shahana handakta Manipur da laklamba aduda Manipur gi puwariga mari lainaba aran wafam kaya phongdoklamba du yamna laibak thibani. Imphal gi Congress Bhawan da ngarang pangthokpa pawi mifam amada Shri Meghachandrana hai Shri Amit Shah gi aran wafam sing adugi damak lalle haijagadabani. Pawi mifam aduda saruk yakiba hanagi Mukhya Mantri Okram Ibobi Singh na hai Khongsad aduda Shri Shahana phongdoklamba sing gi manungda Manipuri Singbu Arjun gi sada naudani haiba Manipur gi puwari bu lana wahan tokpina bu honarib adu yamna chumdaba thawongni. Puwari haibasida aranba masung semjin sajinba wafam sing khak yawba yaroi. Manipur gi puwari gi matangda Griha Mantri na authority saduna pangangang haibasi achumba natte. Manipurda puwari gi maramda ningthina khanglaba historian kya lairi haibasi kaudaba phai hainasu Sri Ibobina makhatana phongdokhi. Haingangi Margin Polo Complex sa Chatharakpa Taruk Suba Singju Festival ngarang lushinkre. Festival asi mamang thagi kunipandagi pangthokpa haurakibani ngarang lushinba numita Miss Singju Queen Contest su pangthokhi. Lushinbagi tharumda saruk yaraduna Manipur Tourism Department gi Director W. Ibohol na hai Rajya asida pangthokliba festival sing asigi pandam tongan tongali Singju bu yongkhatuna thamnaba amadi masigi maramda miyamda pak sana khanganaba pangthokliba Singju Festival asi yamna pungning thogit ningai ni. Asiguma festival sing pangthokpa matamda business na jingba hapsilabadi Singju bu hena khanganbaga loinana sel thumgi phibam phagathanaba honabada su mateng oigani. Singju Festival asi Manipur Sangai Festival gi saruk ama ohenaba sillangiba singna aiba cherolama department asida pisilaknaba su mahangna makhatana phongdokhi. Tabiriba pawasi Akaswani Imphal dagini. Taratare Suba Pravasi Bharatiya Divas Pradhan Mantri Narendra Modi na ngasi Madhya Pradesh ki Indore da hawnabi matungina hawdoklagani. Numidhumni chathagadaba thauram asigi ngarang ahuba numita Kendra gi Information amsung Broadcasting Mantri Anurag Singh Thakur na Indore da Youth Pravasi Bharatiya Divas Conference hawdokhi. Thauramadu mantri na hai Maliam gi tongan mapamda Bharat macha sing khundaduna laikrabasu amata oibagi wakalonda mapam amata da arapa nakpathidana punsinbagi wakalon Bharat macha sing da yauri. Tongan mapam sing da leiriba Bharat ki naha sing da top magun ama lei masina maram oiduna makoina leiruba mapam sing aduda makoigi manglan sing adu mangphangna hali. Thauramadu da Mukhya Mantri Shivraj Singh Chauhan saruk yaraduna hai Madhya Pradesh de leiriba tongan ba sector sing da sel thadanaba amasung thabak pinaba makhatana honakigani. Ngarang ahuba numita Role of Diaspora Youth in Innovation and New Technologies haiba hiramda khananinabagi thauram masu pangthokhi. Lushinbagi thauramda Rashtrapati Draupadi Murmu saruk yagani amasung Parvasi Bharatiya Saman khusinagani. Kumsi sahigi mifam asigi themde Amrit Kal gi matamda leibak asigi sakut thaurangi damak mapang oiba yaba miramda leiriba Bharat macha sing haibasini. Leibak asigi awang nongsup thangba sarukta ka hena ingbagi phibam amasu hauzik mayuknari. Punjab, Haryana, Chandigarh, Delhi, Rajasthan, Himachal Pradesh amasung Uttarakhanda Celsius degree ama dasmik mapan gi changda leiduna miyam gi mahausa gi punsida chaung akaiba thokle. Med Department gi paw matungina awang Bharata ayuk ki matamda leichil kungna thabadagi miyam awaba kaya mayuknare. Phibamasi lakadabin mit kharni dasu ahongba leiroi haire. Leichil kungna thabana maram oiduna ngarang mafam aduda chenba rail gari nifuni thoi matam thengthana chenki.
ngasi phongba pause singi maroiba pausingi damak hauzik Ngangom Kiran leire Kiran Thagat chiri Suni Amit Shah ki khongchat manungda phongdok mawpham sing Congress nu yaning da phongdok kiba Theater Guru na buware pa laikhidaba masung Minister Dingo ki jiribam khongchat kamari lenamo pausing na ngasi phongba pause singi maroiba pawena phongnabo ure Naharol ki thaudangda Manipuri Singh Arjun gi masa masuni haina itihas pulan uhanna bohana kiba Union Home Minister Amit Shah miyamda lale singdokadabani haiba MLA Megachandra gi wafamna ahan headline tori Asamda Manipur gi gari amadagi lupa crore 19 gi drug fare haiba paw amana pawsia sigani shuba headline tori Minister Dingo na jiribam gi lamlel khulda lairiba children home sangakre jiribam ITI gi phibam ubada mai hauna asaw phongdok kre haiba paw amana photo ko konana pawsia sigi anchor kalam da phong Irai bakta paktak na umang kokthok tuna popi tharga drug sungpham onthorok pa laibak thibani haiba Congress lo singbo o ibu bigi wafam na ahan headline tori Manipur bo Arjun gi chada naudani haikibadu miyam da sengdokadabani haiba MPCC gi President K Megachandra gi wafam na pawsia sigi anisub headline tori Isel Express ta Indo-Myanmar border gi chay nariba sing yangchina na ba MOS Nityanandurai thunglaragani chapchaba report logadori haiba pawna ahan headline tori Nongda lairen pakhangwo Mahabharat ki Arjun gi chada nauda oina uhanna buwafam phongdok ki sengdokadabani haiba K Megachandra gi wafam na pawsia sigani sub headline tori Jiribam Children Home Minister Dingo na sangakre sengot sagatpagi thabuk thorom sing yangshin kre haiba pawna pawsia sigi anchor kalam da phongli Sanalai bakta sangnareba Theater Guru Nabuwarepa Padmasri Laikhidre che Minister yauna awa phongdok narakle haiba pawna headline tori ST oihodrabadi maitai singda chauna solkani haiba MLA mayang namam Rameswar gwaphamna pawsia sigi ahan malamai da phongli Sangai Express Manipuri da waroi gi wafam sulaitri ana Westet gi wafam sulaitri Mikhal di kuidre haiba pawna ahan headline tori Padmasri Nabuware pa laikhidre Nisikant na awa phongdokre amasung Minister Dingona jiribang ni wafam kya yangshin kre haiba pawsingna pawsia sigi anchor kalam da phongli Huyal Lanfauda Amit Shah na Manipur ki puwari bulan uhanaba Ngangom basing sengdokadabani haiba Congress ki wafam na ahan headline tori Manipur da ahan mo ina Panthoibi Green Home kauba housing project ama packet pahore haiba Panthoibi Housing Finance Company Limited ki chairman Thoksom Hemo gi wafam na pawsia sigi anchor kalam da phong Pona phamda maitai mitai bu ST status pibinaba Amit Shah da memorandum pisin kre haiba pawn headline tori Manipur na lila drama da maming chalabasu homecoming drama di flop satle haiba pripak pro gi wafam amana pawsia sigi ahan malamai da phong Imphal Free Press ta Padmasri Awardee ware panna balai khidre haiba pawna pawsia sigi ahan malamai da phongli People's Chronicle da masigi khunja singna popi pambi sing manghan kre haiba pawna photo konana pawsia sigi ahan malamai da phongli Sangai Express English ta Padmasri nabu ware panna laikhidabada sumang kumhaidi orphan gum laihore haiba pawna pawsia sigi ahan malamai da phongli Manipur Mail da Amit Shah khongchut pianing do phongdok laduna itihas ki achumba sing nathaina bo honare haina Congress na phongdok ki wafam na ahan headline tori Morning Bell da NSN IM na tongan phirala masung constitution pigadabani haiduna sab leptuna laikhra ba pawna pawsia sigi headline tori Hills Hornbill Express da Southern Angami area da mau masa sing chatok chasin tawba adumak thingli haba sapo wafam na headline tori Masona Third Nation 12 to Masung Manipur Express tana Manipuri Singasi Arjun gi chada naudani haina Home Minister Amit Shah na lana phongdok khibadu gi damak Manipur gi miyam da lale haijagadabani haiba Congress gi wafam na headline tori Masona Third adi Padmasri Nabuware pana laikhidabada Chief Minister yauna lusingba ki yana wa phongdok kre haiba pawna ahan balamai da marway paw ina phongli Suni Thagatsari Kiran aroibada maroiba paw amuk Maharaj Gambir Singh laikhidabagi chama marphuma pansuba ningsing thauram ngasi langthabalda leiba Maharaj asigi Memorial Complex da pangthoklagani Manipur Pradesh Congress Committee ki President K Megachandra na hairi Griha Mantri Amit Shah na handakta Manipur da laklamba aduda Manipur gi puwari gi matang da aran wafam kaya phongdoklamba adu laibak thibani amasung taratare suba Pravasi Bharati Divas Pradhan Mantri na Modi na ngasi indoor da haunabi matung ina haudoklagani pauloi jare